ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ State Home Department Police Department ki recommendation matung inna nonganba misigi investigation NIA da sinanaba MHA da recommendation thakre Janura Lamchinglal Kanglei Park CLK likhat kiba jai kunmapan rak suba Foundation Day pangthokre Police na tongan mafamdagi drug yon ba miyoy ani amasung drug chaba miyoy taruk drug singa kone na fari hari. Mami TV ki numidang wairang pung mga ki prime time news miyang tabariba singbu chan MAIBAM na krumjari hausa pau santong na pizari. Haukiba February 32 da kangpo PPS ki manung chanba sango bungda mihati na hatok laba matung hundok tuna thanglamba kwa kaitel kozeng awang lekai digi akoisam nongan ba alias aging misi makatawa investigation tawna ba state government ki home department na Minister of Home Affairs MHA Government of India la misi asimaka tana thiganaba National Investigation Agency NIA da sinanaba recommend tawkre hari official oiba paun hai nonganba misiga mari ledena kangpo PPS na register tawkiba FIR number 8 close to 2023 KPI PS under section 302/34 IPC asi Manipur Police Department na NIA da sinanaba ngasi official oiba proposal ama Home Department ta tharakibani Tungda Manipur Police Department ki proposal asi official oina amok State Home Department na recommend torama matung MHA forward tawdura case asigi makatawa investigation NIA da sinanaba proposal thakre hari Panbayay nonganba misiga mari ledena sem kiba JAC amasung imung manugi miyoy singna misi asigi investigation NIA natroga CBI da sinabinaba Chief Minister Nongtoma Birengat tangka kayarak unabada taksinduna lakibadi Amaromda nonganba misiga mari ledena Kangpopi Police na Laikidrabat nongan baga chatmin na kibi kwa kaitel Thoksom Laikai digi Sonia Thoksom amasong Senapati District ki Vako Village dagi NSCN IM ki Kilonsar Moses Gwanmai Police na farba matung judicial custody remand lauthaduna jail da lairibani aduga Sonia Thoksom ki bail application hokiba March 13 judicial magistrate first class Kangpopi na reject tokiba laikre aduga amuk mihad asida chenariba hauzik faba ngamjiba Stephen Dangmai lengak na cash reward kaloinana Wanted oina lengaw na lautok wahayba na chingba sing yauri. Laikidraba akoizam nongan ba alias ejingi apopi mama akoizam ongbis. Santibalana Chief Minister gi pukning chingsila tuna case adu NIA da sinabi na baso takshin ke. Ngarang nungtil pung mari minute kunram taba matamda Imphal East District ke hengang PS na konba Mantripuki ki da Laiba IGAR South ki camp ta Santry Tower the duty taba personnel ama masagi service nomay na kapsan duna si Zakre. Laikidraba personnel adugi maming Sandipa 8 kawi masagi jay kuntaruklom sure. Karnataka dagini Maki rifleman number na J503338L ni Makarigidamak masa matomda nomay na kapsan duna si Zaribano haiba kangbangamdri. Tawdok aduga mari ledena hengang pulis na case ama sul laukat kre hari. Lamdam asigi miyam na hauzik ising fangdabagi awaba kaya mayok nariba asi khara makaidang oirabasu kokhanabagi pandamda Manipur lengana Imphal East ki chingkai sing water supply dagi Imphal Turen Marinda nahan numidang dagi ising thaba haukraba batung nahan makai ising fangdabagi awaba mayok naramba nan Manipuri sing yaw na miyoy kaya Imphal Turen Marinda iruzaba amadi Fizu magi thabak chathaba haunakre Manipur lenga ki water resources amadi PHED department da mapung oiba thodang lauduna miyamda ising pinabagi damak Imphal Turen gi Khurai Salantong dagi singzamai fawgi kangduna lairiba intact point sing tawtoktuna ising tunghannaba khongtang lokhat kibani nan makai ising gi ijel Tatluraba Imphal Turen da lenga na ising thaba horakpa amadi kumgi nong khara khak lakpa asina maram oirega hauzik Imphal Turen mahosagi chang adumak yaudrabasu ising chenba haure Imphal Turen gi ising gi ichel senba horakpa asina maram oirega Turen Marin asigi nakyetta khundariba miyoy sing maru oina Imphal City ki manung da leriba nan Manipuri sing pak sana thona raktuna
ngarangdagi hauna khuman lampaki youth hostel rom thangba Imphal Turelgi khongbal miyamna iruzaba amadi fizu fizamba paksana chathaba thengnari amaromda hauzik ahanba tangki oina khurai salanthongdagi singzamai phawa chathariba Imphal Turelgi marinda khonglam samba asida natana water supply singi ising chingkhatfam mafam sing Fit Chanidagi Chahum Faba Luna Tautoktana Ising Lehanaba Honagani Hainasu PSED Minister El Susindrana Fongdokre. Thasigi Mari Amadi Mangagi Lonaba Hinda Singzamai MAIBAM Laikai NRL Oil Pump Mapada Masak Khanghaudana Garina Thomlambagi Thaudokta Soklaba Singzamai Wangba Khedri Laikai Khetrimayum Rajas Elias Nauba Hosik Aruba Fibam Dasizo Hospital the Laikanari Amarom Dangasi Singzamai Wangba Khedri Laikai land number 5 Amadi 6 Akoibita Leiba Miyamna Khetrimayum Rajas Elias Naubabu Garina Thomlambagi Thaudok Adugi Mari Bakong Sing Tidok Piduna January Sing Fakatuna Matik Jaba Logi Eba Tavak Lokalu Havigi Davi Toduna Miyamna Wakan Bifam Chatakre Miyamna Khetrimayum Rajas Elias Naubagi accident gi langla langzin putu u Havigi Davi Toduna Sangsilakiba Wakan Mifamadu da Saruyakiba Singna Todok Adugi Matang the Lengan Akanaba meeting Sangduna Tigat Piu Haiba Yauna Wafum Kayaso Fongdoki Hokiba Tang Mani Sinama Tokre Garina Tomna Adugi Magi Langlan Akanga Mayam Unta Susana and the Tigapidana Isadi Hingno Lambida Mate the Pangi Mayamna I carry hide on a kangi Sayan Tadri Hokiba Tang Mani Sinama Sazibu Nongmapan ba Sairau ba thoramna lakpada Manipuri Students Federation MSF ki maikidagi yaifa pausal Manipur gi miyam da pirakli iram damasida ngaihak leitena drug amadi mayaka ba jinja ki wathog mitop miyan chagi saitek yelhobi kannabagi NRC gi wafam ngamkhai gi chei naba khongaw nariba miyoy bagi hak asina chingba kaya asina manglomda sangsinbagi mahuta khunai asi saukhat lamzel da maning halakpak asing ase Kumsi Sahina Loraduna Anoba Sahi Mayol Chong Haliba, Sazibu Noma Panba Chera Bonamina Lakpada Lamdam Asida Tengnariba Pam the Patodok Sing Yauna Kunagi Eba Wafam Sing Social Issue Lotion Kiduna Lamdam Asida Mipum Kudimak Nusi Chanan upon Bagi Saktam Malim the Utpangamba Oirastanu Amade, Laybak Asida Turay Iday Sendaba, Ising Ing Tapa Hatna Sunaba Laitaba, Masamo Faba Tinjang Kaisang Daba Amadi Tangdo Laitaba Kunai Amapurak Pangambaga Lurina, Idam Damasida Kundaminariva for Kanglof Kodimagna, Awan Bamadi Hena Faba Kunai Amapurak Pada Equipuna Amata Oina Hona Minasi Haina, Miamda MSF na Makatana Fungdurakli. Janura Lamjingla Kanglei Park CLK Linka Kibajay Kunmapan Rak Suba Foundation Degi Taram Ama Imphal gi Manipur Press Club Tabang Thokre Manipur State Women Commission gi Hanagi Chairperson Dr. K. Sobita Amade National and International Awardee It's Ibotobi Command Yauna Tongan ba CSO Luchingba Kayana Sarvya Kiba Taram Aduda CLK gi President CS Pakpina Hai Lamdam Sida Nongma Kangdana Chatarakliba Nupi Angang Singi Oiba Thaudok Wathok Kayasi Kunai Asigi Oina Yamna Laibak Tibani Nupi Kudima Pominaba Iche Ichalgum Kanduna Awang Batak Ikai Komnaba Matau Tai Nupi da Satarakpa Makal Kudimaki Crime Singi Mayokta CLK na Lepkani Loinana Luf Asina Chatarakpa Tabok Taram Singda Lamdam Sigi Miyamna Support Tobiyu Haiba Wafamsu Janura Lamjingla Kanglei Paki President CS Pakpina Fungdoki Miyot minay amadi ligen gi oiba crime kayada asi akoi gi sel kena tangjaliba pandam asi asina chingba asi ai sel ke gi president ama oina asi nupi de chathariba miyot minay asi chathaba yaroi haba pandam asida koi makhata na chathara ki gani Ngarang numidang pung mapan makhairom tama matamda Singzamai PS ki SDPO na luchingba police ki team amana Kanchipur gi Little Rose School crossing manaktagi heroin powder number 4 yonba miyoi amasung number 4 label lapo miyoi taruk fari hari police ki pawn high Singzamai PS na Kanchipur gi Little Rose School crossing manakta National Highway 102 lambi mayada nisa chaba yonba miyoi khara lai habigi paw fangbadagi Singzamai PS ki SDPO na luchingba police team amana mafam aduda changsinduna number 4 heroin powder yonba nupa ama faki aduga number 4 heroin chaba miyoi taruk spot adudagi faki hari
Police na faraba drug yon manupa adugi maming MD Saruk Khan Jay kunhumdoi apokpa laikhidraba MD Safiruddin Kyamgai Mayalekai dugini hari. Police na mangondagi plastic packet macha ahumda handuna puramba heroin powder amasung mangondagi Number 4 heroin powder label lakpa naha taruk fagatpa ngamkre. Police na makataba verification gi damak detain dauduna thamkre hari. Amaromda SP Imphal West Dr. S. Ibom Jasing MPS ki supervision makada Deputy SP CDO Y. Kisorchan Maiti MPS amasung OC CDO Imphal West Inspector P. Achoba Maiti ki apun matim amana National Highway 102 lambida achat awok sing check toba matamda drug smuggler ama fari hari. Police na faraba drug smuggler adugi maming MD Mustafa Ali alias Rahul J. Kunhumdoi apokpa MD Zalaruddin Thawal Moising Mayalekai dugini hari. Mangondagi police na amuba machugi polythene bag amada haptana puramba heroin brown sugar gram sadruk yangkai nithoi dasmik Taruk sino fakat pangam kre hari. Police na wahang pahang toba matamda police na fakat kraba brown sugar adu Thawal khela khong da leiba MD Nanau alias Ras koba miyoi amana apamba miyoi singda Yona basinarakmani haiki draka konana farba MD Mustafa Ali alias Rahul makataba legal action lokatnabagi damag singzamai PS sinakre hari makatana police na MD Nanau alias Ras farnaba honari hari. Mikap thoklasi ekhoi haiba kholau puduna chaliba maifagi ngarang mapan suba numit ki khongsat oina ngase Bandrapur de yaukre ngarang numidang TH Managor Singha Bandrapur boli ge yumda numidang potharaba matung ngase ayuk boli ge mandapta mifam ama pangthoki mifam aduda TS Managor da mifam mapu Seram Herazit Thangzam Brozen tampak mayum Rehan Udin Gauridas Sarmanadas da famki Khongsat asiga mari lenena maifagi chief advisor Seram Herazit na haikibada Haukiba chai mari manga asida Assam Sarkar na ekhoi gi loan asibo mirai birakpa horaki ekhoi isagi imalon da larik tambagi khudong chaba sabadi fanglaga housing na Assam Sarkar thabak changbadana Bengali Assamese Boro londa Sarkar gi thabak thagadabani habase ekhoi na yaba sungam ngamloi aduna maifana imalon bu Assam Sarkar gi associate official loan ohinnabagi dama khongsat asi chachabani haki ekhoi gi imalon Assam Sarkar gi associate official loan oirabadi ekhoi gi ichin inau singsu imalon na Thavak Thava Yaragani Haiki, DH Bemtoin Ekoisu, my fana Taliba demand as a Tawai Haksang Yauna Sogotkani Lonena, Imalongi Damak Ekoipuna Hona Minasi Haiki, Mifam do that Tampak Mayum Salaudin, Wahingbam Surendra, Justin Udin Su Saruyaki, Mifam Lodabamatung Maira Pabi Singna, Boli Dagi Bandrapur, Irai Kaitel Fawa, Tinbiraki Matunda, Bandrapur Silong, Lekai, Maning Lekai, Mayai Lekai Yorabamatung, Chauton ME School Mamang da Leba. Zananita Hizam Irawat Kimitamda Maifa Khongsat Loi Shingna Maira Katunaikai Kumnaki Tungda Mamang Lekai Kuningtek Yoduna Mutum Satyabati gi Yumda Ayuki Saklan Sarabamatung Ganganagarda Paunam Arun gi Yumda Mifam Ama Pangthoki Mifam Duda Pasatombi Singha President Maifa Thangzam Brozen VP Maifa Tampak Mayum Rehan Udin Chief Advisor Maifa Seram Herazit na Dasta Famki Mikap Thoklasi ekhoi haiba kholau puduna chaliba khongsat asiga mari lenena Maifa gi Secretary General Tampak Mayum Salaudin na wahau dok piraduna Maifa na imalon bu Assam Sarkar gi Associate Officer loan ohinabagi dama khongsat asi chachabani aduna Maitai amasung Mitei Pangalna Kunna Khongsat asi sogot piu haiki Maifa gi Joint Secretary Wahingbam Surendra na ekhoina ekhoigi imalon kanba haibasi Manipuri loan na Imalon oiriba dharmagi khenaba thamdara imalon kannaba honaminasi haiki mifamapu oiribi pisatombi singha ekhoigi imalon bu kanbada ekhoi Banglatila Ganganagar Mera Paibi Loop Singna Sogatnaba honazagani haiki Maifagi Khongchat ase punna Maitei amasung Maitei Pangal kun punna Homfadra manga sure punna kilometer sama kun mathoi khongna chatpangam khre haina Maifagi Secretary General Tampak Mayum Salaudin na khangalakle Manipur ki minor irrigation MI department na kuina thaupuram laga nauri retire chat khraba gazetted officer ahum yauna punna staff ko nipan ngasi all Manipur minor irrigation department employees association na lamfelda labor department asida makhoi ki farewell ceremony pangthoki thoramadu da MI department ki chief engineer S
Brajendra Singh hana athoiba mithunglen MI Department ki Superintendent Engineer RK Dipankar Salamna akhanaba mithunglen amadi All Manipur MI Department Employees Association ki President na Thoram mapu oiduna sarugya ki Thoram aduga mari lenena handakta retire satkraba officers amadi staff sing adu association ki maike digi achamba khudo sing tamki loinena retire chatlaba staff sing na so pokning ki oiba warol sing kaya amaso miyam da thamki Thoram asigi athoiba mithunglen gi warol piraduna Brajendra Singh hana hai Tabak amabu taurabadi retirement haibasi soidana laklagadaba tangkak amani maduna yamna nungaitana su khanba yade department asina Manipurda isingi awaba samasya asi thengnabada yamna chauna thaudang loribanina staff kaya ama retire satkrabada achoba ahoba amadi leirani haina khale masigi wafam asi thamladuna mahakna higher authority da anoba staff sing launaba thabak paikhat piu haiduna pokning chingsinki Thoram mapugi warol piraduna sanjit na hai Jai Kudingi Satarakli Basi Gumlaba Farewell Program Asi Yamna Emotional Oiba Tangkak Amani Adubu Retire Oiba Haibasina Ekoi Masal Punsiki Kaina Bani Haina Lawudi Yade Employees Oina Tabak Tauringaida Warau Nakiba Sauna Kiba Pumba Kautok Lasi Haina Hairaduna Retire Chatkraba Staff Mayambo Take the Kaidan Haksang for Nungain Hingba Oirasanu Haina So Mapugi Mafam Dat Tauniki Loinena Department Ki Kangdaba Hangba Matamda Hara Horong na Resource Person Oina Oibiu Haina So Pension Chatkraba Staff Sing Aduda Haizaki Employee Prima Kusam Sangagadi government service ta normally soidna retirement have say masana automatically lakshar gadabu ni aduna apina kaisu masidais da akoina kaisu sada nuai taba fil tawba yade akoina kariyumba khara jiki tau thabak tawni gi manda se employee amma wena koina department si sama padagi na retirement hoba sida akoina mana kari koi masa masana kari toramba aina kari pairamba haibuna simba adu isada fil tawjaraga mahaksu matunga adum mayum koi yumda ena ai wakanda tungda lakada yo kunsi da khallaga aina department da adu torambani adu tawjarmani haibagi nuai jaba adu masa soidu maki fil tawdori bani Hauzik marak thana tenba break amatang lominasi Admission open. Singzamai Supermarket Leiba Smart Tutorial Center da Bosem, Kosem Amadi CVSC gi Class 9 digi 12 fawagi Arts Samadi Science Stream gi oina Foundation Course tamnabagi khudong jaba pizari Loinena Medical Engineering Amadi NDA gi course tamnabagi khudong jaba su pizari Mafam asida experience lereba oja singna takpi tambigani Arapada Leiba Mahairoi Singidamak Hostel Amadi Van Service gi khudong jaba su pizari Lagliba Mars ki tang kunumdoi April ki tang tara amadi April ki tang tara taratagi class toba huzaragani akuba marol ki dama contact number 8787601123 asida contact tobirau Smart Tutorial Center da The pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in Education. Breaking matungda mayam mataram na ukchari hauzik makata baba omok pizari All Tribal Students Union Manipur at sumna lakliba sagolsen numida sadul tribe demand kamari lenena khana nainabagi tharam ama pangthokani haina lauthokre at sum ZI General Secretary SR Indiana Travel Singi Maru Oiba Singi Maramda Travel Consultative Meeting Haiba Mifum Ama Adim Zati Complex Leiba Amity Hall Imphal the Pangtokani Haina Notice Tokre Magna Makatana Maitei Mite Amadi Maitei Pangalna Seldo Trafta Changsil Lakpa Matamda Travel Community da Kudong Chadabakaya Tolakadaba Leibana Hiram Asigi Matanga Kana Nainagadoriba Mifum da Travel Singi Students Organization Women's Organization Ex-Parliamentarian Legislature Intellectual Lawyers Academician Chief Headman Senior Leader Activist Sing Amasung Travel Preza Singna Saruk Yabinaba Haina Fongdorakli Kanchipurda Leiba Manipur University na laklaba megi tang mga amasung tarok lisangani kunhumdoida Youth 20 Summit pangtokadauri tharam asige manung channa tongan ba international amadi national gi oiba youth
centric issues sing khanagani amasung Mars tang kun dagina kun manga fawba numit taruk nigi oiba Manipuri University Week Manipur University Students Union musuna senduna bangthokani haina Manipur University ki professor and Lokendra nangarang khangalakre makatana summit asida Manipur gi wangmadagi tongan ba MI Satra Amadi Oza Singna Saruyaduna Strategies and Measures for Youth-Centric Policies Haiba Hiramda Kanagani Hainaso Fungdoki. Aina Tinkraba Lalhalov Zeliangrong United Front Jet UFna Jansui Kamai Gang Kutpu da Yaramba Corporal Lungchui Kamai Apokpa Lieutenant Kamzai Lung Kamai Nungba None District Front Asida Changlakpada Taramna Okre Haina Ministry of Information and Publicity Giji Nguibana Thorakpa Cherol Amana Hari Luf Asida Changlakaba Lungchui Kamaina Tungi Asa Leitaba Puksen Pikpamioi Amana Leader Oina Gang Adu Damhakna Yarubagi the Magzeliarong Preza Singda Lankre Hazakre Hari Cherol Asina Makatara Dunahai Janchui Kamai Amasung Mahaki Gang Sing Asina Mamang Jegi December Kundareta Government of Manipur Amasung Government of India Lodina Association of Operation Sitarak Laba Gang Asi Hingatna Bagi Damak MU sign tona ki masida Jelianrong ki preza sing lan ohan ki tungda cessation of operation sign tona rabamatung Jansui Kamai Luchingba Gang asina unlawful activities haibadi sen gi demand tawduna truck driver amadi Reliance Company officials sing kidnap tawduna Jelianrong area da paikhaliba sakhat tharangi thabak sing thinta halli hari Cherol asina makha tana hai Jansui Kamai chamzaraban ha kaya ama Oitoklaroi daba wasak kaya pituna mahaki gang asida yahanki aduda mahakna tungda mahaki manglan asi mai paklaroi khanbadagi luf asida changlatuna dynamic leader oiriba S Kamsonga chatmin naning bagi asa forkladuna lamyan ba haipa uzadunang amasung haipe Rani Manal Jelianrongi damak loisindana thanamba thabak thoram sing mai pakhaningba apamba puglakpa asi luf asina taramna oi hari None District ki Manung Chanba Longmai 4 Piece Land dagi Barian Baptist Academy Khumzi gi hostel de leba class 8 tamliba Mr Nyamguang Lung apokpa Hillary Kamai koba angang ama thiba khangdre hari principal gi waral matung inna hariba angang asi Mars ki tang taramanga lisangani kunumdoi da hostel gi second period ki class tawringai da chanthokibadagi khunja sing khungilu chingba amadi None police yauna thiv hombagi thabak chatharabasu angang asi fangkidre haina so phongdorakle Angang asi fit manga rong wangi mi ngawi mamai koida nei mahakna thokiba matamda amuba jacket amadi amuba khongrau seki hariba angang asi thengna birabadi manak nakpada leiba police station da pau pibiu natroga contact number 8119084024 hariba number asida call tawiro wo haina phongdorakle Mau Community Singda Southern Angami People's Organization Sapona Mamang Jegi December Taramanga gi hingnong yaidagi thamlakiba athingba singlakliba Mars konma thoidagi loktoklagani haina Sapogi President ER Tepul Hepovi amasung General Secretary Sapo Swalul Puchona sign tawduna tharokpa Cherol amana hari Cherol asina makha taradun Mau Community Singda thamlaba athingba hangdokpagi warep ase parent body oriba Angami Public Organization APO ga Sapo gi representative sing gi oiba mifam ama Mars tare tapfam kibada APO gi representative sing gi advice matung inani hari Cherol asina high Sapo na Mau Community sing da athingba thamkiba si makoi gi jurisdiction habidi chai nabal leiriba casual sagi mayai maktada Manipur government na under section 144 CRPC makhat athingba thamlakibadagini Leibak asigi mafam kaya da pangthokpagum Manga Suba Paushan Pakwara Thawal District Ngarang Pangthokre Paushan Pakwara gi celebration hodogladura Deputy Commissioner Sri A Subas Singh na DC Office Complex Thawal dagi rally adolam thaki DC Thawal na Paumi Singh da hai Paushan Pakwara Pangthokpagi mnungi oiba wafam di lebak asigi miyam da afaba chinjak sabagi hainabi yokhatnaba amasung machi oiba chinjak sanabani magna miyam da maru oina mama oiba Singh Mama Oibi Singda appeal tawduna hai junk food sing angang singda pizabigano kumsigi Paushan Pakwara gi timde nutrition for all together towards a healthy India lebak asigi mafam kayada pangthokbogum manga suba Paushan Pakwara Thawal district da ngarang pangthokre Paushan Pakwara gi celebration hodogladuna Deputy Commissioner Sri S Subas Singh na DC Office Complex Thawal dagi rally adolam thaki
Ngarangi rally aduda ADM Sri P Lokeshwar Sharma CMO Thawal District Wainokul Singh JEO Thawal Sri A Anil Kumar Singh AC2 DC Sri KH Lenin Singh DPO ICDS Thawal Sri TS Suranjoy Singh amade Atoba district level officer Singh Saruya Kibaga Lunina Asa worker amadi NGO Singh volunteer Samayang Kairom na Saruyaki The Lining Thau Sanamahi Temple Board LSTB Anobak Kenjanglon Loisang Sangakre Anoba Sangariba Kenjanglon Loisang Asida Kunai Asigi Aruba Wafam Sing Amadi Kuti Apoklon Sing Yang from Oigani Hari Ngarang Sangakiba Kenjanglon Loisang Asida Joy Asigi Maite Calendar Amasung Sazibu Cherabagi Greeting Card Sing Fongbagi Taram Amasu Yauki Thoram Aduda Lamdam Asigi Sagnaraba Mioy Sing Maru Oina LSTB Vice President Bidyapati Sanjam Member Secretary Maistam Sivadata Luang Amasung Senior Member Kaisam Ibom Jana Sing Ba Mioy Kaya Saruyagi Kenjanglon Loisang Sangabagi Taram Aduda Maistam Sivadata Luang na Haikibada Anoba Loisang Asina Bengali Mayekta Iba Kuti Apoklon Asi Maite Mayekta Handokpagi Kudong Java Sing Piragani Haiki LSTB na Thongbam Premsit Punong na Sangariba Kenjanglon Loisang Asigi Sanglakpa Oina Hafre Eduga Konsam Ziten Sanglakpa Hanjaba Oina Thabak Tawgani Hari Kaksing District Manung Chanalariba Hyanglam Wavagai gi Polestar College ase Manipur Linga ki mapung faba College ama ohenbina ba marilena ba pumna magna awang bathagta honabiu haina fungdorakli College ase matam amada choi naba kaya thoklakpana mutpa yaba thagta lairubadagi JB amadi miyoi kayana sel puthok na duna semga sagalaki bani College muthat pada yaw ki ba miyoi singna namfuda College ase paisin naba honarakpa ase College ase ki tungi punsigi amadi horakliba mahiroi khunai gi yengbiraga mari lenaba singna awang bathakta yengsinbiyu amadi hauzik ki leriba College ki JB asidi karigumba condition amagi makhada makhoida tha ahumgi matam pibiyu College ase government ki mapung faba college ama ohengani karigumba ngamdragana leriba JB ase fam thadokani haina fungdorakle Moirang ACG Manung Chanba Moirang Municipal Council Ward Number 4 Turenbal Laikai Miyam Singna Matam Kuinadagi AC Asida Tam Kayarak Karakraba MLA Singna Thausabi the Bagi Laikai Asi Fauduna Chalibalambi Asi Asuki Matik Fibam Soktuna Labana Maram Oiraka Mafam Adugi Miyam Singda Yamna Chawna Kudong Chadaba Amamayok Narihari Lamdam Adongi Miyam Singda Lambi Asi Semjin Binaba Semzin bina bagi demanda khongjang kaya ama taukre media da kaya ama hafkre lambi kayarak thinkre adubum mamang tamgi MLA nasu lambi ase sembi ramdraba handaki kabirakpa MLA nasu thausabi da bana makoi masal instinaduna leire maram asina mari lenaba authority na lambi asi athuba matamda sembi naba appeal tarakle Arabida Mariba Pau Amana Pizari. State Home Department, Police Department ki recommendation matung ina nongan ba misigi investigation NIA da sinada ba MHA da recommendation thakre. Janura Lamjinglel Kanglei Park CLK Linkhat Kiba Jai Kunmapan Rak Suba Foundation Day Pangthokre. Police na tongan mamafam dagi drug yon ba miyoy ani amasung drug chaba miyoy taruk drug singa kona na fare hari. Mami TV ki numidang warang pung mga gi prime time news matang sa daloy zari ahin ba pau sige damak numidang pung nipan gi prime time news miyeng tabiyo.
Admission open, admission open. Singzamai supermarket da leiba Smart Tutorial Center da BOSEM, COSEM amadi CVSC gi class 9 digi 12 fawagi Arts Samadi Science stream gi oina foundation course tamnabagi khudong chaba pizari loinena medical engineering amadi NDA gi course tamnabagi khudong chaba su pizari mafam asida experience lereba oja singna takpi tambigani arapada leiba mahairoi singidamak hostel amadi van service gi khudong chaba su pizari lagliba Mars ki tang kunungdoi April ki tang tara amadi April ki tang tara taratagi class toba huzaragani akuba marol ki dama contact number 8787601123 asida contact tobirau Smart Tutorial Center da Touch the pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School.